Laibak ama state ama laiba taragadi madugi ngaksenba security haibuse masi one of the most priority ko kwaidigi hena maruoiba part amani adu masi akoina anouba state lakpadagi anouba state ki mechanism si lakpadagi tonganna akoi security ka haiba force ama lingdana kotana magi lerekpai wani masi laktringi matamdadi mipum khuding maksin leibak tu leiriba mioi khuding maksina masi ngakpagi daita se masi oirameba matam amada hojik lam atopa apikpa state pitribi ki apikpa state kharadadi even Switzerland da adult male punamak se masi for a period of time matam kharadi ko masi compulsory army ne ba moi ki sahi ni pan gi obi ai tara gi obi ai ko any male adult sing se apung par moi masi laiba ama haibasidi ngak sen ba ai lebak to ngak thok serba gi pot ama yaudana di laiba ama di lingba yade maram masi na masi gi damakta security haiba security force haiba se masi yamna maru oiba aduga laibak sina su makoida ikai khumnabam thokpa ngak nomam thokpa any state kini ko hai rise India gi wanate Manipur wan any state ama haibasi concept ama leba taragadi madugi law and order security ngak senba atopa id ai state tu nataba atopa area dagi or nata state manung dudagi state ilay functionary mechanism mayam sida disturb taruk na ba taruk pa kuding makse thengna ba haibasi masi security forces singi responsibility ne buko adangarang pangthui ba thorum masidi adugi general concept adu deida hena mathau pukning changna tauba laibak ki damakta miyam ki damakta magi punsi se aigi punsi se masi aigi punsi si asiguma thabak tauba asina aigi punsi ne na khanba miyoising adu deida ikai kumna utpagi thorum haibasi masi mong ama natraga mong ama do hongdo ongjin torokpadi yai but since the inception of the state concept of state se masi hek lakhi badagi di masat nabi se dum la ebko mong ama natraga mong ama da magi koigi award pi bai kai khumna bagi magi modality du tongan ban amani but masi di adum thaina gi koigi matam dagi state amai concept si lakpadagi masi gi posi yaw ga lakpani madugi continuation da ngarangi program se koigi unit citation haitare ko madu unit citation governor na madu pira kansida mai tongan ba leiriba Assam Rifles ki IB ki state force ki adagi paramilitary ki mayam lei hedna India gi security masida da hena mathau ID tongan na mathau mapung phan taw unit tu maduda unit tu kai khumna utpa citation pi bagi thorum amane bu ko la ibu logic ti ai ba mayam sing adu tawna mathau na phai haina adu mathau na phai haina ai khoi gi state sidai miyam gi tangdu lai ta da phiu ama lehelisiti karigino state amagi function ama haibase makhoi di kai khumna basi karam kanda matik chaga dagi hai kanda da people sing asina tangdu lai ta na leire makhoi sing adu sep oire satok sin da kai ba leitre amaga kemta yingthina ba leitre haiba film do matam du da makhoi da kai khumna pi ba dadi mai kai khumna mamal du leiba leibak tana sona kana na pong kang yum ne pan thok ngamdre haire film ta dre haire paisa mul le haire la haire adu marakta security do be misu yawra me haire kana me haina bai wani ko ai madu makta da du da na wanate amai wanate leiba mayam puna maksigi kangkong saire kolen leiba mayam marak sidaida haiba mayam singa sida ikai khumna re haibase kai khumna bada pibadu budi mo state ki mathoni ko lauri ba kambu sing dugi pukning duna madu pian bazala pian da bazala aina tawi thabuk sida ngon pire isibu ai isagi pukning na ai du mayam mangda ipire na harau budun tonga bamni ko ai gi morally amna pukning dagi oiba wakhalon aina tawhi ba thabuk sida aina pire mana ji ba ibu masi moi kai ne khala piri jano haibu wakhan se moi da phawrong ga phawrong moi drive se masi aidi ai wakhanda masi wangoi na lei aduna leiriba state ki leiriba state amagi leiriba any security wa khakdagi nate any leiriba magi organ mayam punamak se masi respect tawa ikai kumna ba makoi gi mathu mabung chang ba haibu state amadugi tangai phadaba responsibility ni duty ni but haibu sing adugi mahi piba mana piba gi matik chaba mahi se karam kanda phangani haiba kanda state aduda leiriba miyam aduna tangdu leitana ing chikna magi mathau da pung chang na pangthok pangam bagi phiam do madu leira matam da makhoi da mana pi bagi mahi si legani natragadi
मसीगी मनासे अदुम तवम थोपगे अदुम तवबने ना मयामना खनबदो अदाइदुदा अदुम लेने ना इदि थमजगे ओके एम नुगाइसे ए मथंग दong लाक्सनिंग बसे मणिपुर दा हुजिक प्रेसिडेंट्स रूल suspended animation thame adubu matang sida lai base khogi cookie zo council gi maike digi khogi mogi secretary 𝐀𝐍𝐀𝐋𝐘𝐈𒒒 phongdoki bada khogi manipur da president's role thamba sina khogi lairiba manipur gi hana dagi thoklaiba ongoing crisis sida habe tare masida council sina su khogi cookie zo council sina so khoi taramna opaga loina na khogi president's role thamki basina khogi matam sangna panduna lera ba khoi political settlement ama purakna bagi amadi maitei singa cookie singa hana dagi nushina dana haidi thoi ongoing crisis sina nushina dana leram basisu khogi moko anisigi marakta yumlona ba moina leibada ingtapna hingminabagi lambi ama piragani haba wafong so phongdogi masida cookie zo council gi maiki digi habe tare mitei singda khogi charge myam ma thangat ba habe tare ngasi fo the May 3rd 2023 dagi thoki ba irang sida khogi maitei sinadi numitu da habe tare khogi separate oina khogi cookie sing se intokhrabani habagi pot am su yauri masida sida territorial integrity hangteng na thugai kre habagi wafam su phongdoi matang sa lai base kanana territorial integrity thugai di bano habagi policy de mayam na khangnarabani masida meitei singda mkhoina wana charge se thangkalak pa habe tare masida mkhoi gi su mi kaya maram leikidre khokidre habe mayam su yauri masida sida thamiba president's rules na khogi manipur gi political settlement na ma pangamgani harbe se kalai phom oi thokpa yage habe wafam ni kamai thamini ngaza sanna sideida akoina yengba yari se state ama haibuse state ama haina leiba taragadi leiba aman haina leiba taragadi madudeida aikoigi leiba asida group amana natra kangrup amana natraga mioi group amana madugi polarization taunaragadi leibak tu punna leiba haibusi madi madu oithoktaba pot amane bako aduna leiba pot puna maksideida Maitai gi state, Kuki gi state, Naga gi state haina sumaina miyeng yeng naragadi adudi state tu dum tongan gare bako ada laiba port city state ama laiba taragadi hairiba mayam sing adudi khoi cultural bonding amane bako madu cultural bonding aduna aikhoi gi state haibasiga culture mayam funse lagi state sem bane bako adui culture mayam sing adugi magi laiba aspirations magi laiba expectation leidana ko magi way of life mayam sing ado leiba state ki leiba governance tuna state ki leiba mechanism aduna mudu protect oraga madu nga aga madu ikai khumnaraga thambadu ne state hai se hai ba pot adu state na thamoi hai targadi group ama khaki na ta kam o ki interest work tawne hai targadi adugi state du theocratic state ka weba khoi secular state na tebu ko adu di che khoi gi Vatican city gumba da leidana ko ai Taliban gi leiba sugumba pot chugumba da laiba pot adu di theocratic state ka weba akoi gi huziki modern secular state sidadi mayam puna maksi lemina ba yaba film du ne ba akoi na leiba magi lemina ba film ididi magi aspirations magi leiba demography leidana ko leiba mayam puna maksi masi protect taro kai khumdana ga madu gi leiba mayam sing ado madu punna parallel oina growth tawina kandu da akoi masen human haiba magi basic concept aside da akoi se masigi punjan na kandu po lemina ba haibaduna akoi gi modern state asigi mai concept ne bu ko madu gi wa adu da huji mu adu gi potu gi wa ma lana la ka da kuki gi ni maitai gi ni naga gi ni adu gi panghan gi ni khaidok na na state na sembat na ga di adu di akoi gi lan si di sungloi loi ro bu ko adu gi lan du di adu mai tawba lan adu di hairiba manu mai pa ena khalasu mana selu state manung amuksho na tholakane bu mani adugumba concept ta mana cookie jo na pale ko cookie jo du semba kanda magi lit tawba magi nucleus group ama ma leirangane bu ko adugi mayam sing duna magi leiriba magi atopa mana konjelba mayam sing aduda madugi suppression akoi gi mayam madu mayam sing namsan hona pa kanda adu mayam sing duna automatically madu revolt tawrakane bu ko adu tagadi madu ingchik pa haibu du soile bu ko aduna leiba pupuna makse ko ne human haiba concept sigi makada leiba ama oigera mai magi cultural bondings mayam leini way of life mayam le food mayam le bu ko adu gi mayam sing du respect tawina ga ko gi leiba mayam sing ase punna leimina ba society ama haiba do madu oigedamni madu laksu lakani na khali machinda marai da pangana ngamudun amani soidana ko gi manipur gi changraba manipur gi samna sacrifice tawraga chingi kari gi tamgi mi mayam amana masi ka thawai ka thokna dana I ka thok wakhan puthong dana semga mineral state ase masi we hekta mak sai hide da ta kena taw bi yaba na de masi da
government of India na su central government na su lady ba kano se masi ikai khumna bam thoe bako ka khumna thopui maram di kaino ka India haiba semi leba ase masi dai da purely state ki purely state hai tare ko concept ama masi matik chana lejaraga la isidi so far aigi aina knowledge one boy vi ai ko understanding one boy ai o vi ai asidi Manipur haiba state si kaktane ba among the Indian states ko aidi magi legacy ama sang na magi state amagi oibagi character sapsana maintain tawraga lakchari ba aduga India da Manipur na yauri ba asisu magi Manipur gi apunba Manipur gi leriba mayam sing ase India aput panak na balebak sideda state asigi apik popibam geography kandi mayam sina maram okana magi loimak requirements mayam sing ado madum fulfill oibang am da bi maram asina haiba mayam sing ase punna hoi India gi large am concept am laiba sideda punna yaumina kan du da potu hena phaba ama lakani ena khallaga ahlamnan sing no toro masu aram bi ai bako adu dai da adumai toroga tawgiba pot adu na Manipur se mu madugi akoina ngami na taka koi India gi keno da manung yawrabani aduna India gi magi geopolitics ta kai ma keno da kari da kaida adu keno da ul masi adum senu hin tawi ai wakhal lagadi madu da su Indian state su madu na adum akai orak pi ai bako mara maduna punamak se magi historical legacy cultural bondings mayam sing asi yang kan sida Manipur state ama masih di protect of bangang yu sambil pertana under any circumstance the territorial integrity of Manipur will never compromise na high grade na ko asi mas high grade mai BJP su high adu masih congress su dum high ko adu manung dum na kai to gunu di khang de adu Indian state pai ba India gi central the power party ba magi any political party oisanu election aduga Indian state haibasiga Manipur state haibasiga matam punamakta masi kitang special consideration ma darkar lai India gi the union of state hai targasu atai yawi ba state sing asiga Manipur ga tongan ba character khena ba lai ba ko atai sing asidi magi linguistic kenoda anatagi administrative feasibility kari yenga moina reorganization toroga sembo ko me amai ba whereas Manipur di magi historically evolved state neba magi tongan ba magi character ma magi state na magi pluralistic nature lejaba secularism sana kanda koigi Manipur da se hoji Indian state ki leriba Diwali khangde ade ama khangde live festival so bunai sing che all religious based ngata ne ba whereas Manipur gi achoma festival haitar ga di ko ningon chakoba mera hosong ba ase purely secular nature of the festival ne ko masigi character leiba dugumba lamma mane maram de haiba sida religious function am te yauge laishon tinson am te yauge ko only thing akoi human gi loiba magi lediba cultural values me am singa madu respect to ba bonding amagi makada semba adu festival am asugumba secular festival ngalngi matam dagi secular festival am establish tor maleba ai buse India da Manipur na tanam ta leite ko atai di loi magi kano da semna ba ngak tane ko aduna haliba posting ase masi Indian state nei nariba Indian state ki pai ba kamuna su masi asina neba sidagi mi amna America sa kharasu Japan cha kharasu natraga Thailand da leigasu amma leigasu Bangladesh da leigasu magi state ki magi people gi kano se masi hongdok pangam da na leiriba magi asigi pot ase masi respect of hum to eba ko Indian state na su aduna traga di Indian state ta su yam sauna thela pu yai magi kano su masi akoi khangina ba changi puna makna